Akasvani Imphal Kshetrimayum Chitrabhanu na pau pazari ahanbada maru oiba pau Numit mapani chatharakpa ratha jatra kangsingbigi thoronga si puna jatra kanglem pangthoktuna loshilagani Assamda ising ichawna maram oiraga sikiba migi masing nifutare sukre India Met Department haidi awonom poklamdamda lakliba numit nini humni asida akan manong chugani amasung Pradhan Mantri Narendra Modi na haidi need parikhagi wahang cheli ohembada chenaba myoising lemna tharoi Manipuri Midday Bulletin 24.07.2026 Kangsingbigi thoronga si purna jatra kanglem pangthoktuna loshilagani mapung be thorom Imphal gi Sri Govindaji Mandir Sagolbanda leba Sri Vijay Govindaji amadi Sangai Progdu leba Skon Mani Mandir da pangthokani tampaki mapong kaya da su kangchingbagi thorom sing pangthokani ngasi asi National Thermal Engineers numit achi chahi khudingi July 13 da pangthoktuna lagli Numit khudingi sinariba khulai sing electronic vehicle amadi ate data center sing da maisha amadi cooling system design tawbugi damakta hiram asida khang hairaba myoishingbu ikai khumna utpo ina numit asi pangthokpani numit asina lakpada Mukhyamantri Yumnang Khemchana miyam da yafa paujal pirakli mahaki paujal da Sri Khemchana hai thermal engineer sing na power system electronics aerospace amadi ate technology sing da achoba thodang lawri makhoina kathopuga lonena innovation amadi technology gi lamda achoba thodang lawduna leiba asibu chakhona honabada maru iba thodang lawri Miyam dagi nam haduna sel khaibada chenabani haiba miyo amangarang Bisnupur Zilla gi tera urak checkpoint gi security force na fare police ki pawn hai fire ba miyo asidagi magazine yawba 9mm gi pistol ama kapa yariba maru taramathoi fagatle fire ba miyo asi moirang de leba petrol pump amada vom pokahan gi thokdokta chenaba misakni hairi National Highway Contractor Imphal Jiribam Lambida Nongmada Tangai Fadan Chama Polom Sing Puba Gari Chamyang Kangasi Ayuk Security gi akan ba sexual thorangalonina Jiribam thadokre eko Jiribam Paumi Ngatem Bishoji na hai gari sing adugi manungda LPG puba gari taret petroleum puba tanker tarataru diesel puba kunmari yauna atei polom sing puba gari sing yauri hauzik Jiribam da gari chaniyang khai hen panduna leiri Assam da ising ichawna maram oiraga sikiba migi masing nifutaret sukre rajya asigi zila taramathui gi miyoi lakh taret henbada ising ichawgi awaba mayoknari miyoi lising kunmari hena tongan ba relief camp chama sumna ahumda changjafam lawri aduga relief distribution center chani yankhai manga hangduna thamli ichaw asna ka hena solaba zila sing adudi Sibsagar Charaidio amasung Jorat Jilani masig manung da Sibsagar Jila na khwaidigi hena phibam sokpa jila oiri mara aseda Rajya gi Mukhyamantri Himanta Biswa Sharma na hojik oriba ising ichawgi phibam amadi tengbang pibagi matangda awang wathaki mipham ama ngarang dispute pangthoktuna khanakre Indian Meteorological Department hairi awang poklamdam da lakliba numit nini humni aseda akan manong chugani Rajasthan Gujarat amasung Maharashtra yauna leba ke atem mafam kaya dasu ngasi akan manong chuguni haina red alert lokthokre Karnataka Tamil Nadu Puducherry Nongchu Bengal Jharkhand yauna ate mafam kaya dasu ngasi nong lishit amadi akha yauna nong chuguni hairi Mizoram gi Griha Mantri ke samdang na hairi rajya asida Ain kaina mitop changsalapa sing thingnana ba sarkar na thausil ama sembagi tangai fadaba lei aizol do pangthokpa thoram amada wangang na duna mantri na hai hiramasik matang da sarkar na athuba matamda thabak paikhanana ba thorang tauri Arunachal Pradesh ki Rajyapal KT Pranay amasung Mukhyamantri Pema Khanduga mahausa gi khudongtiba thodok sing lakshina ba yauna rajya asida paikhat kadaba chakwa thorangi matangda mifam ama phamduna khanakre Itanagar de leba lobwafanda ngrang pangthokiba Mifam aduda Rajyapal na Sri Pema Khanduna Sarkar Pairakpa Chahi Tara Mapung Pharap ki damakta thagatpa phongdokhi Rajyapal na hai Sarkar na paikhaliba chakwa thorang singda anoba technology sing sinnabagi tangai fadaba sing chu pankhi tabiriba pawasi Akashvani Imphal dagini Pradhan Mantri Narendra Modi na hairi need parikhagi wahang cheli ohembada chenaba miyoi sing lemna tharoi Wato sing matang da sizinaba first track court ama linganaba thorang tauri court asina mahima singi lamda thokpa wato singi matangda makhata na sizinaba su ngasi pangthokadaba mantri mandal gi mifamda khanagani hiramasing matangda hanigi kendri mapan tharungi rajya mantri Dr. Rajkumar Ranjan na hai linkar kadorba first track court asi apaba khongthang amani masina tongan ba parikha kya gi question leak oiba amadi ate wathok sing matam chana lushin ba ngamalagani mahakna hai
Masigumba first track amna highly sensitive oina aduga active response oina naharol ki punsi da sokadaba satra ki punsi da sokadaba parikha khudimokta any kind of leak masi oirakpa madu bo heliba khudimokta madu ahak paserak pidna bugidamta first track water ceiling kat pani barmaduna hujik thoiba needs ki oigera tongan ba competitive examination ki oigera leak oibagi samasya khudimba akadba ahak paserak pigani aidra honorable prime minister si lautok ki base masi chowa sama tobi ai aduga tasengna labor tawjaba satra singi damukta di afaba decision ni haidra ai mayam ge mafamda hongdok ningi Defense Research and Development Organization DRDO na leimai digi nongtak ta sana kapaya ba misal kushanga rang mai pangna changeng tokre Orissa gi samudra khongpa ne leba APJ Abdul Kalam Island digi misal adu mai pangna changeng tokhi hiramasi kamari lenena kendra gi Naxal Mantralon High Kusa Missile System asi fighter jet missile amadi unmanned aerial vehicle yauna yekna bagi achoba aircraft kaya athapa mafam dagi kapangam bagi pangal leba missile makhal amani Pradhan Mantri Narendra Modi ki pu'ngi wa man ki ba ki chama kuntha taruk suba episode lakliba nomaizing numi ki ayu pung tara mathoida Akashvani gi thongda sandokani Thoramasi AR News DD News PMO amasung Information and Broadcasting Mantralogi YouTube channel sing dasu live streaming tawtuna sandokani Thoramasi LRS Surachanpur dasu sandokani masi ki Manipuri wahan tok Pradhan Mantri na wangang ba hek loibaga Akashvani Imphal na sandokani masi numit asima ki numidang punnipan dasu amuk hana sandokani dialect loan sing dana mathangi numita sandokani Kendra na tongan Mantralois amasung Bivak Singh Secretary Singh Khankre Shiksha Mantraloy gi Higher Education gi Secretary gi Thopuriba Bini Josibu Panchayati Ras Mantraloy gi Secretary oina khale Naresh Pal Gangwana Higher Education gi Anoba Secretary oiragani TK Anil Kumar na School Education amadi Literacy gi Secretary oiragani Leba ki konung Delhi danga se ikti gi horaga makha taba hukum ama thoktuba fawba metro station tara chelero haina Delhi Metro Rail Corporation a lok thokre khongtang asing aksel gieng laga pakhalak pani metro station tara adugi manungda Lok Kalyan Marg Rajiv Chowk Patel Chowk RK Ashram na chingba yauri adumoina ma Rajiv Chowk Mandi House madi Central Secretariat Metro singdadi interchange ki khudong chaba adumak lekhigani hairi Delhi Police na miyam da aranba paw sandok pode chena ba Pakistan based over social media handle Chamri Marfu masak khangdo pokoloine na thingjingkre Delhi Police ki DCP Sumit Sahan hai hariba social media handle asi miyam da tonga amadi mapungoina mahiro amadi naha singda lana lamjing na honarambani miyam na social media da thaglak pa paw sing chumdi habadu hana khangdok na basu Sri Sahana appeal tawri Kolomdu subo Commonwealth Games ngaradagi Scotland gi Glasgow da hokre nimitera ni chathagadaba games asita leba humbudra marina saruk yari games asida Olympic medalist Mirabai Chanu Neeraj Chopra amasung Lovelina Borgohain na saruk yari mafam mari da pangthokadoriba games asida tongan ba masana tarada atho henta nagani games asida varki oina para athlete yauna punna member chama kun manga na saruk yari mamangi Commonwealth Games sa varana punna takaman humpuma toy phangkibani Rashtrapati Draupadi Murmu na Romania gi Rashtrapati Nicolae Dang unaduna tongan ba yana cheke asai tongna kre Varan masung Romania ani gi marakta science and technology amasung sports yauna tongan ba hiram ka da hen aphaba mari thamnana ba liching ba ani na wapung kaya su khanaki Rashtrapati Murmu gi leba ahungi khongchata aroiba oina ngarang Romania da thungkibani hojik aroiba da maroiba paw amuk hanna Nami mapani chathar para jatra kangching biki tharunga si punar jatra kanglem pangthokuna loshilagani Assam de ising ichawna maram oiraga sikiba migi masing nifuteret sukre India Met Department hairi auno polamdam da lagliba numinini humni asida akan manong chugani amasung Pradhan Mantri Narendra Modi na hairi NEET parikha gi wahang cheli oibada chenaba music lemna tharoi paulizari